ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯅꯨꯄꯤꯁꯤꯡꯕꯨ ꯈꯣꯡꯒꯣꯏꯅꯕꯅꯤ꯫ MMWO Women Wing ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯅꯨꯄꯤꯁꯤꯡꯕꯨ ꯈꯣꯡꯒꯣꯏꯅꯕꯅꯤ ꯍꯥꯏꯅ MMWO Women Wingꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ MD ꯑꯌꯨꯕ ꯑꯄꯣꯛꯄ MD ꯃꯖꯤꯗ ꯑꯂꯦ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯋꯥꯔꯗ ꯅꯝꯕꯔ 1ꯗ ꯂꯩꯕꯅ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯎꯕꯥꯛ ꯊꯣꯡ ꯃꯊꯛꯇ ꯂꯩꯕꯦ ꯅꯨꯄꯤ ꯑꯃꯒ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯃꯟꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯈꯣꯡꯒꯣꯏꯅꯕꯅꯤ꯫ MD ꯑꯌꯨꯕ ꯈꯥꯟꯒꯤ ꯊꯧꯑꯣꯡ MMWO Women Wingꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ MD ꯑꯌꯨꯕ ꯈꯥꯟꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯨꯔꯤꯕ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ MD ꯑꯌꯨꯕ ꯈꯥꯟꯅ ꯇꯔꯥꯏꯅ ꯂꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯇꯥꯔꯒꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯗꯨꯅ ꯆꯩꯔꯥꯛ ꯐꯪꯍꯜꯂꯒꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯗꯣꯔꯛꯄ ꯑꯁꯤꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯇꯨꯡꯂꯝ ꯆꯠꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯉꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯁꯨ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯔꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯦ꯫ ꯆꯍꯤꯁꯤꯒꯤ ꯍꯧꯔꯛꯄꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯅꯧꯕ ꯆꯍꯤ 2018 ꯍꯦꯛ ꯍꯧꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 50:50 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯃꯨꯔꯧꯒꯤ ꯑꯣꯏꯜ ꯄꯝꯒꯤ ꯃꯥꯌꯣꯛꯅꯕ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯃꯥꯔꯨꯇꯤ 800 ꯑꯃ ꯇꯥꯁꯤꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯔꯥꯛꯅꯕꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕ ꯃꯄꯥ ꯃꯆꯥ 3ꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯎꯆꯤꯋꯥꯗꯒꯤ ꯀꯣꯡꯈꯥꯝ ꯖꯌꯦꯟꯇ ꯑꯄꯣꯛꯄ ꯀꯣꯡꯈꯥꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯣꯡꯈꯥꯝ ꯑꯕꯦ ꯆꯍꯤ 9 ꯑꯃꯗꯤ ꯀꯣꯡꯈꯥꯝ ꯕꯤꯖꯨꯕꯂꯥ ꯆꯍꯤ 4ꯅꯤ ꯍꯥꯏꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯡꯈꯥꯝ ꯖꯌꯦꯟꯇꯒꯤ ꯅꯨꯄꯤ ꯃꯄꯥꯝ ꯇꯧꯕꯨꯡꯈꯣꯛꯇꯒꯤ ꯎꯆꯤꯋꯥ ꯇꯝꯅ ꯂꯥꯛꯄꯗ ꯁꯃꯨꯔꯧ ꯑꯣꯏꯜ ꯄꯝ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯗꯨꯃꯛꯇꯗ ꯁꯣꯔ ꯐꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯕꯁꯟꯇꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯄꯨꯂꯤꯁꯀꯤ ꯖꯤꯞꯁꯤꯗ ꯃꯈꯣꯏꯕꯨ ꯁꯃꯨꯔꯧ PICꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨ ꯂꯨꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤ꯫ ꯔꯤꯝꯁ ꯌꯧꯔꯛꯄꯗ ꯗꯣꯛꯇꯔꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯁꯣꯔ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯀꯣꯡꯈꯥꯝ ꯖꯌꯦꯟꯇꯗꯤ ꯁꯣꯔ ꯂꯩꯔꯦ, ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ICUꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯁꯨ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯦ꯫ ꯑꯍꯥꯟꯕ ꯏꯃꯣꯏꯅꯨ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯤ ꯉꯥꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯗꯤꯡꯒꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯤꯁꯔꯤꯁꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯑꯍꯥꯟꯕ ꯏꯃꯣꯏꯅꯨ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯀꯣꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ACꯒꯤ MLA ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ, ꯐꯤꯁꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯎꯕꯝ ꯔꯣꯁꯤꯇꯥ ꯑꯃꯗꯤ ꯐꯤꯁꯔꯤꯁ ꯗꯥꯏꯔꯦꯛꯇꯔ H ꯕꯥꯂꯀ꯭ꯔꯤꯁꯅꯅ ꯗꯥꯏꯁꯀꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯐꯤꯁꯔꯤꯁ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯏꯃꯣꯏꯅꯨ ꯐꯤꯁ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯄ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯋꯦ꯫ ꯇꯨꯡꯗꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯣꯠꯅꯔꯁꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯏꯃꯣꯏꯅꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯦꯂꯥ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯐꯤꯁꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯇꯝ ꯑꯃꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ, ꯑꯗꯨꯕꯨ ꯀꯨꯝꯖꯥ 2018ꯇ N ꯕꯤꯔꯦꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯍꯤꯔꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯉꯥꯃꯤꯁꯤꯡꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯐꯤꯁꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯉꯥꯃꯤꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫